Malem Punamakta Christian Dharmasingi, Quaidiki Chau, Kumai Pangtong River, Christmas Thorum, Nasi, Daven Tibina, Koina Chatuna Lapumatamda, I know Zilaziri of Homasi, Kumbigi, Manung Chanalaiba, Kumbi Presbyterian Compound, Moktadani. High River Kumbi Presbyterian Compound, the Lapumatamda, I Hek Nakanda, Lay River Man Uriba, Asi, High River Kumbi Presbyterian Church. High River Church, Sida, May Humda. Cookie Madi Mate and Niki Merk the Tolokiba, Irang Adona Maram Oraga, Akogi, Tonga Tungan Funka, the Gilanjilak Pamuka, Kurgi over relic came, Uribasi, Manipurgi Sanaraba, comedian Joseph Masam Yauna, Mafamasi Kogi, Church Simakta the Hypatare, Leram Liba, inmates in Gidamakta, Makogi the Makta, Hijaba, Makogi the Makta, Preto, Bogit Tabak Pakalambatinese, Ado Hyba, Masigi Pangtoliba, Christmas celebration, Asigi Matanga. Kari Karamba Wakalonda, Makoina, Hariba Tormsi, Singlup Asida, Church Asida, Mafuma Laga, Pangtoli Beno, Habi Matanga, Mayamda, whatever I Sabagi, Kudong Sabah the Logage. Amna Puninu Shibayamna, Nungaiba, Amasu Pauze Maramdi, Kogi Manipurda, Megi Ahum, the Ge Horokpa, Iran Sida, Church Kaya, May Tadoki. Nasi kumbi compound sidadi may thadok hodaba kumbi gi leibiriba kayo lekai sta leibiriba chinau sina wakal tabadagi masi thado hodaba sina maram oraga church manungda su chinau sing relief camp gi hangaga lei aduga pastor quarter sing adegi office oiramba ka dogo loina hangalaga aduga relief ki chinau sing leiba Fangi. Pibagi matam masida aikoi khuding makki thamoi nungda mapanda Christian oiba manungda Christian oidaba ibungogi aningba mapanda tauba aduga manungda di ibungogi aningba taudaba adugumba mapan gi oiba record pumnamak loina mai chakre aduna hojikti ibungogi oiba ingthabada ibungogi oiba nungshibaduda halaktuna aikoi Christmas ki matam sidai pumnamak kauthoye haraga ibungo Jisugi nungsiba ngaknaba koknabaduna pik thalaga ibungona aikoi khudingmakki thamoinungda jati pumnamakki thamoinungda ningthau ena palasunu haiduna ei miyamda Christmas ki wish pisage. Thank you. Nungsi yamna su nungai aduga ai akoi Christian gi isor laibhamjida akoi bu kanbiraga thambirambase mase ai yamna haraujei adu She like a coin, me take dancing to she is running the leg, Jagada was there. A coin Marsh no, I know she sure have sing me to me, Amatani, Adu a dark as you know, even that day. Adu Gisu na, Sanvidena, a coin loin in Hanzalaga. No, I have a Paodam Pidana. I'm also Santai Tauraga. The hand of the Imam Pharmacy. Christmas ki Jesus Christ ki ko pauje lak pa sida thamoi da yamna nungai ba akhoi punamak se hana sonta bado kangkhat bado na wakhan da yam nungai ba phawi anba Prabhu Jesus Christ na ingthabagum akhoi gi ching da lairiba chingni sing adu tampak da lairiba tammi haida maitai singsu pungning phajabiraga ingthabiraga lanse athuba matamda lepiduna mayamje nungsibidana nupi angang asolana leibak sa leiba misam mayamjibu nungsibiduna lana se lepiu haiduna chinga musun tamda leiba ichina punamakta haijari aina aduga Yesu Krishna na akhoi da piba paujen singse ingthabagi mapunina man ingthabagum mayam punamaksu ingthabiro haiduna ai haijaninge singse awana mayum thadoga lanjenaraga Machin Manau, Mama Masaloina Kainarga, Tonga relief came the Laire, Adoquina Husik Sangarga Lady relief came as a quick church name Christian Gay, Aduna Masi International, Maite Christian Assembly na Nungairaba Christmas ki Kumayase, Tauta Bida, Kulkula Salaga, relief camps in the Salaga, Laita Lyra Tatoktas in Tauduna, Amokogi Angam Betemang, Bibiduna. Firon, Sana Akhannaba, Yen Biduna, in Metching Sida, Actang or Basu, Momo Minok, Taman Bibakin Makta, Tagasari, Aduga, Makoina Akwegi the Makta, prayer to Biduna, Santipur, Atuba Matam the Santipurok, Nabagida Makta, Hona Bibasu, Akoina, Akwegi, Relic Kemgi,
inmates-singgi maikaidagi hana thagasaba phongdoksari. May homdagi thorokhiba maite amadi kuki ani ki conflict asina maram oraga micham praja nomag sur chajaba miyo kya amang asisu awaba thengnaduna mayunaduna leiri. Lorena Christmas kumhei asina lakpagi iroina Manipurda mahuksagi punsida yamna thun hanjalaktuna masa masagi mayumda hanugumna nungsi chanana hingminaba lamdam ama oresunu haibasi paujinjari. Ngasi ugena paujinjari ba Naresh Sagolshem-Diamontv Kumbi.